ngasi tarik taragani thoing thokaba numit asigi Rashi Fal mayamda kudon tamjari ahanbada mes rashi senthum karbada paisa thadaningani naki thabak thorum khuding mayamna yagani imungi myosinga motinagani amadi lamkoiba chatningba phawgani lighting thabakta pungning changani sen lakpa chatpaga managani yingnababu joy tobang ngamlagani ngasigi numitse Brisya Rashi Haksangi damak thoidongna section ma oigani maru mapangi thabakta mating pangani pakhang sabigi oinadi nungsinabada thajanadaba kharadi leigani selthum mingondagi puba leigani miga karigumba hiram amada muknaba tawigano ikaiba nangba oigani masije phanabgi damakta thongkan wangmada lei angubase katpiyu Mithun Rashi nahaki thabak thorom khuding mai pakna pangthokpa ngamlagani imung manung shanti leigani senthum nahakna mingonde puruba natraga lokshilluba pithokpa singdokpa ngamlagani karba tawa miyusingidi karbada thoidong hindona mai pakpa oiba ngamgani yum palaba singidi nahaki macha masugi nungaiba paw tagani karkarachi yamna singthaninga oiba thabak thorom yamna shanti leina pangthokpa ngamlagani online gi khuthangda yumgi darkar oiba potchei kakningba lei nahaki nabudi naroksing nahaki thabak thorom da chakhutgadaba muungda nungaigadaba muungda thabak pangthokpa ngamlagani Singa Rashi imung manung motinaroi hakchang nungaibam khangloi khangna chanabana yengsinba oi asawa phathabiyo asawna mangjaba kharadi piba lei aduna masi koknabidamakta sanare thonggan wangmada katpi Kaina Rashi thabak thoramda mai pakani anauba gyan fangani maru mapangi mating pangani senthum puthokpa kanaba fangani panduna leramba thabak pangthokpang yam laina ngamlagani Tula Rashi yumda khangna akhoi khangna chanaba thungba lei yumban punsida nungaiba fangi karba tawbada hena kanaba lei sakhangdaba haitare ko sakhangdaba singde section bio tungi oba thabak thoramda mai pakpa lei Brisya Rashi senthumgi maramda wakhan nungaibam khangloi chading course hena tawgani arembada matam hokiba khangoroi hakchangi oinadi chaba thakpada wakhal lukpani wakhan chondagani khangna chanaba miyoisingi wa chatgani madu section bio fai Dhanu Rashi yuman pusida nungaiba lei thabak thoramda pungning changani wakhan nungai tabak khuding koklagani imung manunggi miyoisinga lamkoiba chatningba lei anoba karbar hongdokningba sulei Makar Rashi hakchang nungaigani imung miyoisinga motinagani nahaki thabak thoramda nungaiba pokpa oigani thabakta chakhotpa lei yuman punsida nungaiba sulei Kumbha Rashi mai masingda khudong chadaba lei macha masugi nungaiba paw tagani anoba thabak thoramda pungning changani mayamgi oiba thabakta saruk yagani Meena Rashi pandun leramba thabak pangthokpa yamna laina ngamlagani nahaki problem mayamda khanganganu nahaki thabak thoramda seinaba kharadi lei wakhan chonthaba nungaitaba kharasu lei adana lam lapna chatpa khudong thiba lei majade ngathongnaba thonggan wangmada sanare katpiyu Video subi nungai berabadi like subscribe to biramo mayamgidamakta anonoba video ko loinana puthoknba honajarakke ngasigidi kainarasi